对对对。对一张。 ꯉꯁꯤꯗꯤ ꯃꯌꯥꯝ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇ ꯊꯥꯒꯠꯆꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯩ ꯅꯝꯃꯒꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩ ꯏꯗꯤꯠ ꯇꯧꯕꯗꯣ ꯃꯇꯝ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯦꯟꯗꯤꯡꯗ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯃꯊꯪ ꯃꯊꯪ ꯊꯥꯒꯠꯂꯛꯑꯒꯦ ꯁꯤꯗꯩꯗꯤ ꯂꯨꯍꯣꯡꯕꯁꯨ ꯅꯛꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯨꯍꯣꯡꯕ ꯂꯩ ꯐꯦꯕꯋꯥꯔꯤꯗ ꯑꯗꯨꯒꯤꯁꯨ ꯑꯩ ꯕ꯭ꯂꯣꯛ ꯅꯝꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦ ꯁꯦꯝꯃꯤꯕꯗꯤ ꯀꯠꯅꯕ ꯀꯩꯀꯥ ꯁꯤꯒꯤ ꯆꯥꯛꯈꯨꯝꯁꯦ ꯃꯌꯥꯝ ꯊꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯒꯤ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯆꯕꯗꯨꯅꯤꯀꯣ ꯍꯟꯗꯛ ꯈꯤꯇꯪ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯌꯨꯝꯗ ꯂꯩꯕꯒꯤ ꯔꯪ ꯈꯤꯇꯪ ꯁꯪꯉꯦ ꯑꯗꯨꯅ ꯅꯍꯥꯟꯈꯩ ꯑꯩꯅꯁꯨ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯒ ꯃꯌꯥꯝ ꯅꯝꯁꯤꯜꯂ ꯊꯝꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯞ ꯇꯞꯅ ꯁꯨꯝ ꯑꯩ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯒ ꯍꯣꯡꯖꯤꯟꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯞꯀꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ ꯆꯤꯝꯅꯤ ꯀꯩꯀꯥ ꯍꯥꯞꯀꯗꯧꯕ ꯈꯣꯠꯀꯗꯧꯕ ꯑꯗꯩ ꯄꯣꯠꯁꯨ ꯂꯣꯏ ꯍꯣꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯆꯥꯛꯈꯨꯝꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯐꯖꯅ ꯍꯣꯡꯖꯤꯟꯕꯗ ꯉꯥꯏꯔꯤ hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn. ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯀꯤ ꯉꯥ ꯊꯣꯡꯕ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗꯁꯨ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯒꯤ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯈꯤꯇꯪ ꯇꯦꯟꯇꯛꯑꯒ ꯍꯥꯞꯆꯔꯛꯀꯦ
ꯑꯩꯅ ꯍꯧꯔꯛꯄꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯎꯠꯆꯕꯗꯣ ꯎꯁꯣꯞ ꯆꯥꯔꯨꯕꯒꯤ ꯃꯣꯔꯣꯛ ꯌꯨꯝꯗ ꯁꯨꯕ ꯃꯣꯔꯣꯛ ꯑꯀꯧꯕ ꯄꯣꯔꯛ ꯁꯨꯕ ꯌꯨꯝꯗ ꯁꯨꯖꯕ ꯖꯤꯔꯥ ꯁꯨꯕ ꯑꯗꯨꯒꯨꯝꯕ ꯁꯨꯕꯒ ꯉꯥꯁꯤꯅ ꯒ꯭ꯔꯥꯁ ꯀꯥꯞꯅꯤ ꯃꯀꯣꯛꯁꯤꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯞꯀꯦ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯄꯣꯛꯈꯥꯏꯃꯤꯟꯅꯔꯒꯗꯤ ꯀꯥꯏꯒꯅꯤꯗꯅ ꯉꯥꯗꯣ ꯃꯁꯥ ꯇꯥꯁꯟꯅꯕ ꯊꯨꯝꯗꯦ ꯃꯀꯣꯛꯇꯣ ꯍꯥꯞꯆꯟꯕ ꯑꯋꯥ ꯐꯗꯤꯒꯣꯝ ꯆꯦꯞꯄꯒ ꯁꯨꯃꯥꯏꯅ ꯊꯝꯃꯤꯁꯦ ꯃꯌꯥꯝ ꯃꯍꯤꯁꯦ ꯃꯍꯤ ꯀꯪꯍꯟꯕ ꯃꯁꯥꯒꯤ ꯉꯥꯗꯤ ꯊꯣꯛꯆꯔꯛꯄ ꯃꯍꯤꯗꯣ ꯁꯨꯝ ꯀꯪꯍꯟꯕꯅꯦ ꯇꯞ ꯇꯞꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯝꯃꯒꯗꯤ ꯁꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗꯁꯨ ꯀꯥꯗꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯩꯅꯖꯕꯤ ꯃꯑꯣꯡꯗ ꯊꯣꯡꯕ ꯆꯉꯥꯡ ꯂꯣꯜꯂꯣ ꯍꯥꯏꯔꯣꯅꯦ ꯍꯤꯡꯁꯦ ꯍꯥꯟꯅ ꯍꯥꯞꯄꯗꯤ ꯍꯧꯖꯤꯛꯀꯥꯟ ꯍꯤꯡꯁꯦ ꯍꯦꯛꯇ ꯃꯅꯝ ꯃꯥꯡꯉꯦ ꯍꯥꯞꯄꯒꯦ ꯄꯥꯎꯗꯔ ꯃꯆꯨꯁꯦ ꯑꯩꯅ ꯈꯕꯔꯗ ꯇꯧꯔꯤꯁꯦ ꯂꯥꯏꯒꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯒꯅꯦ ꯇꯧꯕꯅꯦ ꯍꯥꯟꯅ ꯁꯤꯖꯤꯟꯅꯗꯕ ꯍꯥꯞꯄꯒꯦꯀꯣ ꯁꯣꯝꯗ ꯉꯥꯔꯤꯡꯈꯥ ꯉꯧꯋꯤ ꯑꯩꯈꯣꯏ ꯇꯩꯔꯣꯏꯗ ꯉꯥꯔꯤꯡꯈꯥꯅꯦ ꯑꯗꯨꯗꯒꯤ ꯏꯔꯣꯝꯕ ꯁꯤꯅ ꯍꯣꯔꯦꯟ ꯇꯣꯟꯇꯣꯟꯒꯤ ꯉꯥ ꯑꯇꯥꯎꯕ ꯈꯔꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯗꯤꯡꯀꯨꯅ ꯄꯤꯔꯛꯄ ꯆꯥꯛꯍꯥꯎ ꯈꯦꯔ ꯍꯧꯕꯅꯤ ꯆꯥꯛꯍꯥꯎ ꯄꯤꯔꯝꯕꯅꯤ ꯂꯥꯏꯗꯁꯨ ꯈꯔ ꯀꯠꯂꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯈꯦꯔ ꯍꯧꯔꯦ ꯍꯥꯞꯆꯜꯂꯒꯦ ꯏꯕꯦꯝꯕꯣꯛꯀꯤ ꯆꯥ ꯀꯠꯅꯕ ꯇꯧꯔꯁꯤ ꯏꯆꯥ ꯇꯤꯡꯀꯨꯅ ꯄꯤꯔꯛꯄ ꯆꯥꯛꯍꯧꯗꯨꯅꯦ ꯈꯦꯔ ꯍꯧꯔꯒ ꯏꯕꯦꯝꯕꯣꯛꯇ ꯀꯠꯄ ꯉꯁꯤ ꯅꯣꯡꯃꯥꯟꯅꯤꯡꯕ ꯑꯩꯈꯣꯏꯗ ꯂꯩꯕ ꯅꯨꯃꯤꯠ
너 신고 없다 물어보면. 하이 하이. ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯌꯥꯎꯖꯔꯒꯦ